ngasi yumsakaisha numit Khunganggi Thouramgi aroibada thamjaba Khunjasingna hangbirakpa Wahanggi Paokhum pibagi Thouramda Wahangsingbu Paokhum binabagi damakta aikhogi studio da lengshin biriba expert Krishi Vigyan Kendra Thoubalda subject matter specialist plant protection oina thokpu biriba Longjam Borish Singhbu Khunganggi Thouramgi maikedegi ahanba maktada taram nokjeri ngasigi Wahang Paokhumgi Thouramasi hawdokchanabagi damakta aikoina thamjakhiba mobile number da WhatsApp ki amadi text message ki kuthangda hangbirakpa wahangsing mathang oina nache lokhatchage ahan boina lokhachariba wahang asibu hangbiraklibana nambol foizing chingning dagi hawaibam ibo chowbani makha pathokchage ichema amadi expert anida karigumba amatang hangjakhibani aigi pukri khara tawba hawrure nga khara thadage khalli ngasigi weather asiga chanabara khara haibiramu haiduna ahanba maktada thambirakli nga thadaba si manipur gi wena stocking to haiba tare thadaba gi khwaidi chunaba matam si march april tha sin oigalle adu nungju tha matung do oiba taragana september october hariba tha ani sin oigalle aduga dumak lundam masida yamna kaina ungjingai haijaba tare matam masida chunaba nga tongan major crop oibi ai that exotic carp mapangni busulapa carp makhal sing oibi ai aduga aikoina mausa gi lejaba nga makhal sing haibit air breathing fishes natraga local fishing asisu hariba adada panjakri pa chanaba matam asida thada bipatar ka disendong laina nga farm tawbada mai pakani haina thamjagi hawaibam ibo chawbagi makhagi warol pathokchage hauziki matam asida ningtham tha oirakpa yamna ingshilaba aduga kalen tha matam changakdringai aduda thariba amadi thagadawriba manamasingi matangda khara mamutana takpiramu haiduna anishuba wafamda thambirakli ingtham thana ingsilakpa aduga kalen tha lachrangi marak haijaba tare spring season da khoi manipur gi aing saka chanaba pambi sing manungda short duration cropping lokhat pi ai hariba short duration cropping asi centigrade degree 35 dagina 15 fawgi manungda layamatamda ningthijana hauduna miyamda kanaba pipa du pambi makhal singani mingoina panlabada garden pea french bean chickpea chujak amadi naunaji miyamna pamlarakliba gehu barley singasi panbe aduga maruka pa pambi singi marakta beetroot amadi turnip hariba pambi makhal asisu hangbirakliba wahang side yauriba ingba henjalakpa adu kalan thala changagi marakta thabiyaba pambi singi marakta muk oigani ahanba maktada ngasigi lengsin biriba pumnamakpu aina ikok nona khurumjari aigi khongdrum phaidom ama thajage haina sem sajari siri haigattabida kangkun halaga thage tawsari pambi amaga parengsi kayam lapna hangani aduga amana khoi yamna chupkanba oibana mangjongnana kari hidak sejinagani marik chumna takpiramadi yamna nungaijagani haiduna thambirakliba asina Bishnupur ward number 6 dagi KH Jamunani khungrum thawa matamda mafung phana mahi phajana chawna pana bagidama akhona tawbe aba thorangsingi manungda thaba si magi pambi amaga meter ama makhai gi changda lawna thabipna khwaidagi ne phai thawa taraga su churi chingkhatlaga paglapna magi churi du sembiraga thabana hena phagani waru hona matamda khara wanglap habidi pari ama thagi hai taraga kg ani makhai gi changda maru hunbiraga kolom sembiraga thapana khwaidagi hena phagani aduga koina chupaga mangba si khungchum nachingbu pambi singdadi yana toina thingnaba udong chadaba amani maram masina makhoi singasi hantanabagi damakta khoina fruit fly trap si lior ama sijinraga akhoina tobiba taragadi khoina chuplaga manghanba mayamna khoining chuplaga mangba hariba patta phumba thinariba sing asi chawna hantanba ngamgani mathangda lokhachariba wahang asibu hangbiraklibana Khangabok Maisnam Lekaidagi Moirangthem Kamalni ahanbada ngasigi expert amadi ichema anibu khurumjari yumgi chanaba awafadigum khara thajai pambi singi marakta angauba kharaga patpa pumba kaya thengnajai masibu kari lainano amadi kari hida kapkani haibadu takpira uhaiduna Moirangthem Kamalna thambirakli awafadigum thapa matamda mana angoba paklaka na patpa pumba yarokliba asi powdery mildew hariba laina asina oigani laina asi taba taragadi pambi marthakta ngauna pakpa aduga pachalakpana chingwa thengnagani yamna sathina taba mafam singdadi pambi sing adu khamtek laga muduna leiba
ꯁꯤ ꯃꯤꯌꯥꯝꯅ ꯎꯕ ꯐꯪꯒꯅꯤ ꯂꯩꯅꯥ ꯑꯁꯤ ꯇꯥꯕ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯣꯏꯅ ꯄꯥꯏꯈꯠꯄ ꯌꯥꯕ ꯊꯧꯔꯥꯡꯁꯤꯡꯒꯤ ꯃꯅꯨꯡꯗ ꯋꯦꯇꯦꯕꯜ ꯁꯜꯐꯔ ꯑꯁꯤ 0.5% ꯒꯤ ꯆꯥꯡꯗ ꯆꯥꯏꯊꯣꯛꯄꯤꯍꯧꯕꯅ ꯀꯥꯟꯅꯒꯅꯤ ꯑꯗꯨꯒ ꯁꯥꯊꯤꯅ ꯇꯥꯕ ꯃꯐꯝ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯣꯄꯤꯀꯣꯅꯥꯖꯣꯜ ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯃꯤꯛ ꯐꯟꯖꯤꯁꯥꯏꯠ ꯑꯁꯤ 0.25% ꯒꯤ ꯆꯥꯡꯗ ꯅꯨꯃꯤꯠ 15ꯅꯤ ꯀꯥꯟꯅꯔꯒ ꯂꯩꯅꯥ ꯍꯦꯛ ꯇꯥꯕ ꯃꯇꯝꯗꯒꯤ ꯀꯥꯞꯊꯣꯛꯄꯤꯍꯧꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯋꯥ ꯐꯗꯤꯒꯣꯝꯗ ꯇꯥꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯐꯍꯟꯕ ꯉꯝꯒꯅꯤ ꯈꯨꯡꯒꯪꯒꯤ ꯊꯧꯔꯝ ꯄꯨꯕꯤꯔꯤꯕ ꯇꯥꯇꯣꯟ ꯑꯃꯗꯤ ꯏꯆꯦꯃꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯇꯥꯇꯣꯟꯒꯤ ꯃꯐꯝꯗ ꯋꯥꯍꯪ ꯈꯔ ꯍꯪꯖꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯝꯕꯤꯔꯛꯂꯤꯕ ꯑꯁꯤꯅ ꯂꯪꯊꯕꯥꯜ ꯀꯨꯟꯖꯥ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯂꯤꯟꯊꯣꯏꯉꯥꯝꯕꯤꯅꯤ ꯋꯥꯍꯪ ꯄꯥꯊꯣꯛꯆꯒꯦ ꯍꯟꯗꯛ ꯑꯁꯤ ꯅꯆꯟꯒꯤ ꯄꯥꯟ ꯐꯩꯗꯣꯝ 4-5 ꯊꯥꯖꯩ ꯑꯗꯨꯝꯁꯨ ꯊꯥꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯅꯥꯎꯁꯤꯡꯗ ꯇꯤꯟ ꯆꯥꯕ ꯃꯄꯥꯝꯕꯤ ꯈꯔ ꯊꯦꯡꯅꯖꯩ ꯃꯁꯤꯒꯨꯝꯕ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯀꯔꯝꯕ ꯎꯄꯥꯏ ꯁꯤꯖꯤꯟꯅꯒꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯊꯥꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯑꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯊꯥꯒꯅꯤ ꯍꯥꯏꯕꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯔꯝꯃꯨ ꯇꯥꯇꯣꯟꯒꯤ ꯇꯧꯕꯤꯃꯜ ꯅꯆꯟꯅ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯍꯥꯏꯗꯨꯅ ꯊꯝꯕꯤꯔꯛꯂꯤ ꯄꯥꯟ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯣꯂꯣꯀꯦꯁꯤꯌꯥ ꯅꯠꯇ꯭ꯔꯒ ꯇꯣꯔꯥ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩꯀꯣ ꯃꯁꯤ ꯊꯥꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯅꯕ ꯃꯇꯝꯗꯤ ꯖꯨꯟ ꯖꯨꯂꯥꯏꯗ ꯑꯣꯏꯒꯅꯤ ꯊꯥꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯆꯪꯕ ꯍꯥꯔꯒꯤ ꯆꯥꯡ ꯑꯁꯤ NPK 50-100ꯒꯤ ꯆꯥꯡꯗ ꯄꯔꯤ ꯑꯃꯗ ꯆꯪꯏ ꯑꯗꯨꯒ ꯊꯥꯔꯝꯗꯥꯏꯁꯤꯗ ꯂꯧ ꯈꯣꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ FYMC ꯄꯔꯤ ꯑꯃꯗ ꯈꯔ ꯋꯥꯡꯂꯞ ꯇꯟ 30ꯒꯤ ꯆꯥꯡꯗ ꯍꯥꯞꯄꯤꯍꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ ꯄꯥꯟꯅ ꯃꯁꯥ ꯃꯎ ꯐꯅ ꯃꯍꯩ ꯆꯨꯝꯅ ꯄꯥꯟꯕ ꯃꯇꯝꯗ ꯃꯥꯏꯀ꯭ꯔꯣꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯁ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯥꯏꯀ꯭ꯔꯣꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯁ ꯅꯤꯡꯊꯤꯖꯅ ꯍꯥꯞꯄꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯇꯥꯀꯟꯕ ꯇꯤꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯦꯐꯤड्स ꯕꯣꯔꯔꯁꯤꯡ ꯑꯁꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯕ ꯌꯥꯏ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯗꯥꯛ ꯁꯤꯖꯤꯟꯅꯕ ꯀꯥꯟꯅꯒꯅꯤ ꯗꯥꯏꯃꯦꯊꯣꯏꯗ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯃꯈꯜ ꯑꯁꯤ 0.05% ꯒꯤ ꯆꯥꯡꯗ ꯍꯥꯞꯄꯤꯕꯅ ꯇꯥꯀꯟꯕ ꯇꯤꯟꯁꯤꯡ ꯂꯧꯁꯤꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯃꯔꯣꯝꯗ ꯕ꯭ꯂꯥꯏꯠ ꯍꯥꯏꯕ ꯂꯩꯅꯥ ꯑꯁꯤ ꯄꯥꯟꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯇꯥꯕ ꯂꯩꯅꯥ ꯑꯃ ꯑꯣꯏꯕꯅ ꯃꯦꯇꯥꯂꯣꯖꯤꯜ ꯃꯦꯟꯀꯣꯖꯦ ꯄꯨꯟꯕ ꯅꯠꯇ꯭ꯔꯒꯅ ꯑꯦꯖꯣꯁꯤꯁꯇ꯭ꯔꯣꯕꯤꯟ ꯈꯛꯇꯃꯛ ꯑꯣꯏꯕ ꯀꯝꯄꯣꯖꯤꯁꯟ ꯐꯪꯒꯤꯁꯥꯏꯠ ꯑꯃ ꯀꯥꯞꯊꯣꯛꯄꯤꯕꯅ ꯄꯥꯟ ꯊꯥꯕ ꯃꯇꯝꯗ ꯊꯦꯡꯅꯕ ꯂꯩꯅꯥ ꯇꯤꯟꯅꯥꯁꯤꯡ ꯂꯥꯛꯁꯤꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯃꯈꯥ ꯇꯥꯅ ꯂꯧꯈꯠꯆꯔꯤꯕ ꯋꯥꯍꯪ ꯑꯁꯤꯕꯨ ꯍꯪꯕꯤꯔꯛꯂꯤꯕꯅ ꯂꯣꯏꯇꯥꯡ ꯈꯨꯅꯧꯗꯒꯤ ꯃꯥꯏꯕꯝ ꯕꯤꯖꯌꯥꯂꯩꯃꯅꯤ ꯇꯥꯇꯣꯟ ꯅꯆꯟꯅ ꯀꯥꯂꯦꯟ ꯊꯕꯤ ꯐꯩꯗꯣꯝ 8 ꯈꯛ ꯊꯥꯖꯩ ꯂꯣꯏꯅꯗꯤ ꯍꯧꯔꯦ ꯑꯗꯨꯕꯨ ꯄꯥꯝꯕꯤ ꯑꯁꯤ ꯉꯥꯡꯂꯞ ꯇꯧꯔꯒ ꯆꯥꯎꯕ ꯏꯍꯦꯟ ꯍꯦꯟꯗꯅ ꯂꯩꯔꯦ ꯃꯁꯤꯕꯨ ꯏꯪꯕꯒꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯕꯒꯤꯅꯣ ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯑꯍꯥꯟꯕ ꯋꯥꯐꯝꯗ ꯊꯝꯕꯤꯔꯛꯂꯤ ꯊꯕꯤ ꯊꯥꯕ ꯃꯇꯝꯗ ꯂꯐꯨ ꯃꯆꯨ ꯆꯪꯕ ꯆꯥꯎꯕ ꯍꯦꯟꯗꯕ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯇꯥꯁꯝ ꯁꯥꯊꯤꯕ ꯂꯩꯅꯥ ꯀꯨꯀꯨꯝꯕꯔ ꯃꯣꯖꯦꯛ ꯚꯥꯏꯔꯁꯅ ꯊꯣꯛꯍꯟꯕ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯑꯦꯐꯤड्स ꯑꯃꯗꯤ ꯋꯥꯏꯠ ꯐ꯭ꯂꯥꯏ ꯍꯥꯏꯔꯤꯕ ꯇꯤꯟꯀꯨ ꯃꯈꯜ ꯑꯅꯤ ꯑꯁꯤꯅ ꯁꯟꯗꯣꯛꯀꯜꯂꯤ ꯇꯤꯜ ꯑꯁꯤꯕꯨ ꯐꯥꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯤꯗꯥꯛ ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯂꯣꯁꯇꯤꯛꯀꯤ ꯇ꯭ꯔꯦꯞ ꯑꯁꯤ ꯂꯧꯔꯥꯛ ꯑꯃꯗ 9ꯒꯤ ꯆꯥꯡꯗ ꯊꯝꯕꯤꯕ ꯇꯥꯔꯒꯗꯤ ꯃꯗꯨꯅ ꯆꯥꯎꯅ ꯇꯤꯟꯁꯤꯡ ꯑꯁꯤ ꯍꯟꯊꯍꯟꯕ ꯉꯝꯃꯤ ꯑꯃꯔꯣꯝꯗ ꯍꯥꯔ ꯅꯤꯌꯝ ꯆꯨꯝꯅ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯆꯥꯏꯐꯝ ꯊꯣꯛꯄ ꯔꯤꯀꯃꯦꯟꯗꯦꯗ ꯗꯣꯁ ꯑꯣꯐ NPK ꯍꯥꯞꯄꯤꯕꯅꯁꯨ ꯂꯩꯅꯥ ꯑꯁꯤꯅ ꯊꯣꯛꯍꯟꯕ ꯑꯃꯥꯡ ꯑꯇꯥꯗꯒꯤ ꯍꯟꯊꯍꯟꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯅꯥ ꯀꯣꯛꯐꯥꯏ ꯆꯨꯖꯥꯛꯒꯤ ꯂꯩꯅꯥ ꯇꯥꯕ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯈꯣꯏꯅ ꯊꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯊꯥꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯣꯏꯜ ꯁꯣꯂराꯏꯖꯦꯁꯟ ꯇꯧꯕ ꯗ꯭ꯔꯦꯟꯖꯤꯡꯅꯆꯤꯡꯕ ꯇꯧꯕꯁꯨ ꯀꯥꯟꯅꯒꯅꯤ ꯑꯃꯔꯣꯝꯗ ꯀꯣꯛꯐꯥꯏ ꯆꯨꯖꯥꯛꯒꯤ ꯂꯩꯅꯥ ꯐꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯏꯀꯣꯗꯔꯃꯥ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯃꯈꯜ ꯑꯁꯤ ꯁꯣꯏꯜ ꯗ꯭ꯔꯦꯟꯖꯤꯡ ꯇꯧꯍꯧꯕꯅꯁꯨ ꯇꯥꯒꯟꯕ ꯂꯩꯅꯥꯁꯤꯡ ꯇꯥꯍꯟꯗꯗꯨꯅ ꯊꯕꯤꯅ ꯃꯄꯨꯡ ꯐꯥꯅ ꯃꯍꯩ ꯐꯪꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯇꯣꯞꯄ ꯑꯃꯅ ꯃꯩꯇꯩ ꯇꯤꯜꯍꯧ ꯃꯆꯥꯁꯤ ꯐꯩꯗꯣꯝ 2 ꯑꯃꯁꯨ ꯂꯣꯏꯅ ꯃꯇꯣꯟꯗꯨ ꯉꯥꯡꯂꯦ ꯃꯁꯤꯁꯨ ꯀꯔꯤꯅ ꯑꯣꯏꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯇꯪꯒ ꯇꯥꯛꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯊꯝꯕꯤꯔꯛꯂꯤ ꯃꯩꯇꯩ ꯇꯤꯜꯍꯧꯗ ꯃꯇꯣꯟ ꯉꯪꯁꯤꯜꯂꯛꯄ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯕ꯭ꯂꯣꯠꯆ ꯅꯠꯇ꯭ꯔꯒ ꯕ꯭ꯂꯥꯏꯠ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯃꯈꯜꯁꯤꯡ ꯑꯁꯤꯅ ꯑꯣꯏꯒꯜꯂꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎꯗ ꯂꯩꯕ ꯀꯣꯛꯐꯥꯏ ꯆꯨꯖꯥꯛꯁꯤꯡꯅ ꯊꯣꯛꯍꯟꯕꯅ ꯌꯥꯔꯤꯕ ꯃꯈꯩ ꯊꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯂꯤꯡꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯂꯩꯕꯥꯛ ꯂꯩꯍꯥꯎꯗ ꯇ꯭ꯔꯥꯏꯀꯣꯗꯔꯃꯥ ꯅꯠꯇ꯭ꯔꯒ ꯁꯤꯗꯣꯃꯣꯅꯥꯁ ꯍꯥꯏꯔꯤꯕ ꯕꯥꯏꯑꯣꯑꯦꯖꯦꯟ ꯑꯅꯤ ꯑꯁꯤ ꯍꯥꯞꯄꯤꯗꯨꯅ ꯃꯤꯇꯔ ꯁ꯭ꯀ꯭ꯋꯥꯔ ꯑꯃꯗ 10 ꯒ꯭ꯔꯥꯝꯒꯤ ꯆꯥꯡꯗ ꯁꯣꯏꯜ ꯗ꯭ꯔꯦꯟꯖꯤꯡ ꯇꯧꯍꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯐꯒꯅꯤ ꯍꯥꯏꯅ ꯑꯩꯍꯥꯛ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯑꯁꯤꯅ ꯈꯨꯔꯈꯨꯜ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯆꯟꯕꯤ ꯍꯩꯈꯥꯝꯅ ꯊꯥꯕꯤꯔꯛꯄꯅꯤ ꯄꯥꯊꯣꯛꯆꯒꯦ ꯇꯥꯇꯣꯟ ꯑꯃꯗꯤ ꯏꯆꯦꯃꯕꯨ ꯅꯆꯟꯅ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯇꯥꯇꯣꯟ ꯅꯆꯜꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯂꯧ ꯁꯪꯒꯝ ꯑꯃ ꯊꯥꯖꯩ ꯈꯥꯃꯦꯟꯁꯤꯡ ꯑꯗꯨ ꯐꯖꯅ ꯄꯥꯟꯈꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯦꯛꯄ ꯌꯥꯔꯛꯀꯗꯧꯔꯕ ꯃꯇꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯥꯃꯦꯟꯁꯤꯡ ꯑꯗꯨ ꯃꯨꯁꯤꯜꯂꯛꯄ ꯄꯠꯁꯤꯜꯂꯛꯄ ꯀꯦꯟꯕ ꯊꯦꯡꯅꯖꯩ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯒ ꯀꯔꯝꯕ ꯍꯤꯗꯥꯛ ꯀꯥꯞꯂꯒ ꯅꯆꯜꯅ ꯊꯥꯖꯔꯤꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯨꯗ ꯇꯥꯔꯤꯕ ꯂꯩꯅꯥꯁꯤꯡꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯄꯤꯔꯛꯂꯒꯗꯤ ꯅꯆꯜꯅ ꯇꯥꯇꯣꯟꯒꯤ ꯑꯃꯗꯤ ꯏꯆꯦꯃꯕꯨ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯍꯥꯏꯗꯨꯅ ꯊꯝꯕꯤꯔꯛꯂꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯅ ꯐꯖꯅ ꯄꯥꯜꯂꯝꯂꯀꯥꯟꯗ ꯃꯨꯁꯤꯜꯂꯛꯂꯒ ꯀꯦꯟꯕꯅꯆꯤꯡꯕ ꯊꯣꯛꯏꯕ ꯑꯁꯤ ꯑꯦꯟꯊ꯭ꯔꯥꯛꯅꯣꯁ ꯍꯥꯏꯔꯤꯕ ꯀꯣꯂꯦꯇꯣꯇ꯭ꯔꯥꯏꯀꯝ ꯀꯧꯕ ꯐꯪꯒꯁ ꯑꯁꯤꯅ ꯊꯣꯛꯍꯟꯕ ꯂꯩꯅꯥ ꯑꯁꯤꯅ ꯑꯣꯏꯒꯅꯤ ꯂꯩꯅꯥ ꯑꯁꯤ ꯇꯥꯕ ꯇꯥꯔꯒꯗꯤ ꯄꯥꯝꯕꯤꯗ ꯗꯥꯛ ꯀꯌꯥ ꯇꯥꯕ ꯃꯍꯩ ꯈꯥꯝꯇꯦꯛꯄ ꯀꯦꯟꯕꯅꯆꯤꯡꯕ ꯊꯣꯛꯍꯜꯂꯤ ꯂꯩꯅꯥ ꯑꯁꯤ ꯐꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯉꯜꯂꯤꯉꯩꯗ
ꯀꯥꯞꯊꯣꯛꯅꯕ ꯑꯣꯏꯅ ꯃꯦꯟꯀꯣꯖꯦꯕ 0.25% ꯅꯠꯇ꯭ꯔꯒ ꯀꯥꯔꯕꯦꯟꯗꯥꯖꯤꯝ 0.1% ꯒꯤ ꯆꯥꯡꯗ ꯀꯥꯞꯊꯣꯛꯄꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯒꯅꯤ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯊꯥꯕ ꯃꯇꯝꯗ ꯁ꯭ꯇꯦꯀꯤꯡ ꯇꯧꯕ ꯆꯩꯌꯦꯡꯗꯨꯅ ꯊꯥꯕ ꯑꯁꯤꯁꯨ ꯀꯥꯟꯅꯒꯅꯤ ꯑꯗꯨꯒ ꯏꯁꯤꯡꯒꯤ ꯏꯅꯤꯟ ꯏꯁꯤꯡ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯥꯏꯗꯅꯕꯒꯤꯗꯃꯛꯇ ꯂꯩꯕꯥꯛ ꯂꯩꯍꯥꯎꯗ ꯌꯥꯎꯕ ꯏꯁꯤꯡ ꯐꯥꯖꯤꯟꯅꯕ ꯃꯜꯆꯤꯡ ꯇꯧꯕꯅꯁꯨ ꯀꯥꯟꯅꯒꯅꯤ ꯑꯃꯔꯣꯝꯗ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯃꯅꯤꯡꯗ ꯈꯥꯝꯇꯦꯛꯇꯨꯅ ꯅꯥꯕ ꯕ꯭ꯂꯣꯁꯝ ꯑꯦꯟ ꯔꯣꯠ ꯍꯥꯏꯕ ꯂꯩꯅꯥ ꯑꯁꯤ ꯑꯗꯨꯃꯛ ꯊꯦꯡꯅꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯦꯜꯁꯤꯌꯝ ꯌꯥꯎꯕ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟ ꯑꯃ ꯀꯥꯞꯊꯣꯛꯄꯤꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯕ꯭ꯂꯣꯁꯝ ꯑꯦꯟ ꯔꯣꯠ ꯑꯁꯤꯁꯨ ꯅꯤꯡꯊꯤꯖꯅ ꯇꯥꯍꯟꯗꯕ ꯉꯝꯒꯅꯤ ꯆꯥꯟꯕꯤꯒꯤ ꯑꯅꯤꯁꯨꯕ ꯋꯥꯍꯪꯗ ꯆꯅꯝ ꯂꯧꯈꯥꯏ ꯑꯃꯈꯛꯁꯨ ꯊꯥꯖꯩ ꯆꯅꯝꯁꯤꯡ ꯑꯗꯨ ꯑꯍꯥꯟꯕꯗꯗꯤ ꯐꯖꯅ ꯍꯧꯔꯛꯂꯝꯃꯤ ꯊꯥ ꯑꯃ ꯐꯥꯔꯛꯂꯕ ꯃꯇꯝꯁꯤꯗ ꯆꯅꯝꯒꯤ ꯃꯅꯥ ꯃꯇꯣꯟꯁꯤꯡꯗꯨ ꯉꯥꯡꯁꯤꯜꯂꯒ ꯀꯪꯁꯤꯜꯂꯛꯄ ꯊꯦꯡꯅꯖꯩ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯒ ꯀꯔꯝꯕ ꯍꯤꯗꯥꯛ ꯀꯥꯞꯂꯒ ꯅꯅꯥꯎꯅ ꯊꯥꯖꯔꯤꯕ ꯆꯅꯝꯁꯤꯡꯗꯨ ꯂꯩꯅꯥꯕꯨ ꯑꯣꯏꯔꯕꯁꯨ ꯇꯤꯟꯅꯥꯕꯨ ꯑꯣꯏꯔꯕꯁꯨ ꯉꯥꯛꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯇꯥꯛꯄꯤꯔꯛꯂꯒꯗꯤ ꯅꯅꯥꯎꯅ ꯇꯥꯇꯣꯟ ꯑꯃꯗꯤ ꯏꯆꯦꯃꯕꯨ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯍꯥꯏꯗꯨꯅ ꯊꯝꯕꯤꯔꯛꯂꯤ ꯆꯅꯝꯅ ꯃꯇꯣꯟ ꯉꯥꯡꯁꯤꯜꯂꯛꯄ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯕꯦꯁꯦꯜ ꯔꯣꯠ ꯅꯠꯇ꯭ꯔꯒ ꯕ꯭ꯂꯣꯠꯆ ꯅꯠꯇ꯭ꯔꯒ ꯃꯣꯜ ꯍꯥꯏꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯅꯥꯁꯤꯡ ꯑꯁꯤꯗ ꯊꯣꯛꯍꯟꯕꯁꯨ ꯌꯥꯎꯏ ꯑꯃꯔꯣꯝꯗ ꯅꯥꯏꯇ꯭ꯔꯣꯖꯦꯟ ꯐꯣꯁꯐꯔꯁ ꯑꯃꯗꯤ ꯀꯦꯜꯁꯤꯌꯝ ꯋꯥꯠꯄꯅꯁꯨ ꯍꯥꯏꯔꯤꯕ ꯂꯥꯏꯑꯣꯡꯁꯤꯡ ꯑꯁꯤ ꯎꯕ ꯐꯪꯒꯅꯤ ꯊ꯭ꯔꯤꯞꯁ ꯍꯥꯏꯔꯤꯕ ꯇꯤꯟꯀꯨꯞ ꯃꯈꯜꯁꯤꯡ ꯑꯁꯤ ꯌꯥꯝ ꯆꯥꯎꯅ ꯁꯥꯊꯤꯅ ꯇꯥꯕ ꯇꯥꯔꯒꯗꯤ ꯃꯇꯣꯟ ꯀꯪꯕ ꯍꯥꯏꯔꯤꯕ ꯂꯥꯏꯑꯣꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯎꯕ ꯂꯥꯏꯑꯣꯡ ꯃꯈꯜ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯦꯟꯀꯣꯖꯦꯕ ꯅꯠꯇ꯭ꯔꯒ ꯀꯣꯄ꯭ꯔꯣꯛꯁꯤꯀ꯭ꯂꯣꯔꯥꯏꯗ ꯍꯥꯏꯔꯤꯕ ꯐꯪꯒꯤꯁꯥꯏꯗ ꯑꯅꯤ ꯑꯁꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯄ꯭ꯔꯣꯇꯦꯛꯇꯤꯞ ꯑꯣꯏꯕ ꯃꯑꯣꯡꯗ ꯆꯥꯏꯊꯣꯛꯄꯤꯍꯧꯕꯅ ꯃꯇꯣꯟ ꯀꯪꯁꯤꯜꯂꯛꯄ ꯍꯥꯏꯕ ꯂꯥꯏꯑꯣꯡ ꯑꯁꯤ ꯐꯍꯟꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯅꯥꯏꯇ꯭ꯔꯣꯖꯦꯟ ꯐꯣꯁꯐꯔꯁ ꯄꯣꯇꯥꯁ ꯍꯥꯞꯐꯝ ꯊꯣꯛꯄ ꯆꯥꯡꯗ ꯍꯥꯞꯄꯤꯕꯅꯁꯨ ꯍꯥꯏꯔꯤꯕ ꯂꯥꯏꯑꯣꯡ ꯑꯁꯤ ꯍꯟꯊꯍꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯃꯔꯣꯝꯗ ꯊ꯭ꯔꯤꯞꯁ ꯐꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯗꯥꯏꯃꯦꯊꯣꯏꯗ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯑꯃꯨꯛ ꯀꯥꯞꯊꯣꯛꯄꯤꯍꯧꯕ ꯇꯥꯔꯒꯗꯤ ꯇꯨꯡꯗ ꯇꯥꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯍꯟꯊꯍꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯈꯥ ꯇꯥꯅ ꯂꯧꯈꯠꯆꯔꯤꯕ ꯋꯥꯍꯪ ꯑꯁꯤꯕꯨ ꯍꯪꯕꯤꯔꯛꯂꯤꯕꯅ ꯇꯣꯞ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯇꯤꯂꯣꯇꯃꯥ ꯑꯊꯣꯛꯄꯝꯅꯤ ꯍꯧꯖꯤꯛ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯦꯛꯁꯄꯔꯠꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯑꯁꯤ ꯂꯧꯕꯨꯛꯇ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯍꯨꯟꯖꯒꯦ ꯈꯟꯖꯔꯤ ꯃꯗꯨꯒꯤ ꯂꯧꯐꯝ ꯑꯗꯨ ꯈꯣꯏꯗꯣꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯈꯣꯏꯗꯅ ꯑꯗꯨꯃꯛ ꯍꯨꯟꯒꯗ꯭ꯔꯥ ꯑꯦꯛꯁꯄꯔꯠꯇꯒꯤ ꯈꯪꯖꯅꯤꯡꯉꯤ ꯍꯪꯒꯥꯝ ꯌꯦꯂꯥꯅꯤ ꯍꯥꯏꯗꯨꯅ ꯑꯍꯥꯟꯕꯗ ꯊꯝꯕꯤꯔꯛꯂꯤ ꯐꯒꯅꯤ ꯍꯪꯒꯥꯝ ꯊꯥꯕꯒꯤ ꯃꯇꯥꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯇꯧꯅꯔꯤꯕ ꯑꯁꯤ ꯖꯦꯔꯣ ꯇꯤꯂꯦꯖ ꯍꯥꯏꯗꯅ ꯈꯣꯏꯗꯕꯤꯗ ꯂꯧ ꯂꯣꯛꯄ ꯂꯣꯏꯔꯝꯗꯥꯏ ꯏꯁꯤꯡ ꯏꯅꯤꯟ ꯂꯩꯔꯤꯉꯩꯗ ꯍꯨꯜꯍꯧꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ ꯃꯁꯤꯅ ꯂꯩꯕꯥꯛ ꯂꯩꯍꯥꯎꯗ ꯌꯥꯎꯕ ꯏꯁꯤꯡ ꯏꯅꯤꯟ ꯆꯥꯡ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯦꯝꯗ꯭ꯔꯤꯉꯩꯗ ꯍꯪꯒꯥꯝ ꯃꯔꯨꯁꯤꯡ ꯑꯗꯨ ꯄꯣꯈꯥꯏꯍꯧꯗꯨꯅ ꯍꯪꯒꯥꯝꯅ ꯁꯥꯍꯧ ꯊꯨꯅ ꯍꯧꯗꯨꯅ ꯏꯁꯤꯡ ꯏꯆꯪ ꯆꯪꯗꯅ ꯈꯨꯂꯪ ꯏꯆꯪ ꯆꯪꯗꯅ ꯍꯧꯕ ꯉꯝꯃꯤ ꯑꯗꯣ ꯃꯁꯤꯅꯁꯨ ꯃꯥꯒꯤ ꯀꯣꯁ ꯑꯣꯐ ꯀꯜꯇꯤꯚꯦꯁꯟ ꯍꯥꯏꯕꯗꯤ ꯂꯧ ꯎꯕ ꯃꯇꯝꯗ ꯍꯪꯒꯥꯝ ꯊꯥꯕ ꯃꯇꯝꯗ ꯆꯪꯕ ꯆꯥꯗꯤꯡꯒꯤ ꯆꯥꯡ ꯍꯟꯊꯍꯟꯗꯨꯅ ꯂꯣꯛꯄꯒꯤ ꯆꯥꯡ ꯑꯁꯤ 5%ꯗꯒꯤꯅ 15% ꯐꯥꯎꯕꯒꯤ ꯆꯥꯡꯗ ꯍꯦꯟꯅ ꯋꯥꯡꯅ ꯂꯣꯛꯄ ꯉꯝꯃꯤ ꯑꯩꯈꯣꯏꯅ ꯈꯣꯏꯗꯕꯤꯗ ꯍꯪꯒꯥꯝ ꯊꯥꯕ ꯑꯁꯤꯅ ꯅꯥꯄꯤ ꯍꯟꯊꯟꯕ ꯍꯥꯏꯕ ꯑꯁꯤꯈꯛ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄꯗꯗꯤ ꯁꯦꯜ ꯀꯥ ꯍꯦꯟꯅ ꯆꯪꯕ ꯑꯣꯏꯕꯅ ꯖꯦꯔꯣ ꯇꯤꯂꯦꯖꯇ ꯍꯥꯏꯕꯗꯤ ꯈꯣꯏꯗꯅ ꯍꯪꯒꯥꯝ ꯊꯥꯕ ꯑꯁꯤꯅ ꯈꯔ ꯍꯦꯟꯅ ꯁꯥꯐꯒꯅꯤ ꯍꯥꯏꯅ ꯑꯩꯍꯥꯛ ꯊꯝꯖꯒꯦ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯍꯋꯥꯏ ꯃꯨꯕꯤ ꯄꯥꯝꯕꯤꯁꯤꯅ ꯐꯖꯅ ꯍꯧꯔꯛꯂꯒ ꯑꯃꯨꯛ ꯏꯈꯨꯏ ꯈꯨꯏꯊꯔꯛꯂꯤꯕ ꯑꯁꯤꯅ ꯀꯔꯤ ꯃꯔꯝꯗꯒꯤ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯅꯤꯁꯨꯕ ꯋꯥꯐꯝꯗ ꯊꯝꯕꯤꯔꯛꯂꯤ ꯍꯋꯥꯏ ꯃꯨꯕꯤ ꯄꯥꯝꯕꯤꯅ ꯍꯧꯔꯒ ꯈꯨꯏꯊꯔꯛꯂꯤꯕ ꯑꯁꯤ ꯐ꯭ꯌꯨꯖꯥꯔꯤꯌꯝ ꯂꯩꯅꯥ ꯇꯥꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯏꯁꯤꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯋꯥꯠꯄ ꯅꯠꯇ꯭ꯔꯒ ꯍꯦꯟꯕꯅ ꯑꯣꯏꯕ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯈꯨꯏꯊꯍꯟꯗꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯄꯥꯏꯈꯠꯄꯤꯕ ꯊꯧꯔꯥꯡꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯏꯁꯤꯡꯒꯤ ꯏꯅꯤꯟꯒꯤ ꯆꯥꯡ ꯐꯖꯅ ꯊꯝꯕꯤꯕ ꯃꯜꯆꯤꯡ ꯇꯧꯕꯤꯕ ꯑꯗꯨꯒ ꯆꯨꯔꯤ ꯐꯖꯅ ꯆꯤꯡꯈꯠꯄꯤꯗꯨꯅ ꯏꯁꯤꯡ ꯀꯥ ꯍꯦꯟꯅ ꯇꯨꯡꯕ ꯍꯟꯊꯍꯟꯕꯤꯕ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯋꯤꯜꯠ ꯍꯥꯏꯕ ꯂꯩꯅꯥ ꯑꯁꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯗꯨꯃꯛ ꯃꯐꯝ ꯑꯗꯨꯗ ꯇꯣꯏꯅ ꯇꯥꯒꯟꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯟ ꯂꯦꯒ꯭ꯌꯨꯝ ꯍꯥꯏꯕꯗꯤ ꯍꯋꯥꯏꯒꯤ ꯙꯔꯥ ꯅꯠꯇꯕ ꯄꯥꯝꯕꯤ ꯑꯇꯣꯞꯄ ꯊꯥꯕꯅ ꯍꯦꯟꯅ ꯁꯥꯐꯒꯅꯤ ꯑꯗꯨꯒ ꯊꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯤꯌꯥꯝꯅꯁꯨ ꯇꯧꯕ ꯇ꯭ꯔꯥꯏꯀꯣꯗꯔꯃꯥ ꯁꯤꯗ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯁꯤ ꯀꯥꯟꯅꯒꯅꯤ ꯑꯃꯔꯣꯝꯗ ꯅꯥꯏꯇ꯭ꯔꯣꯖꯦꯟ ꯐꯣꯁꯐꯣꯔꯁ ꯄꯣꯇꯥꯁ ꯃꯔꯨꯑꯣꯏꯅ ꯐꯣꯁꯐꯣꯔꯁ ꯑꯃꯗꯤ ꯄꯣꯇꯥꯁ ꯍꯥꯔꯁꯤꯡ ꯑꯁꯤꯅ ꯄꯥꯝꯕꯤꯒꯤ ꯃꯔꯥ ꯐꯍꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯅ ꯍꯥꯔ ꯑꯅꯤꯁꯤ ꯍꯥꯞꯐꯝ ꯊꯣꯛꯄ ꯆꯥꯡꯗ ꯍꯥꯞꯄꯤꯕꯅ ꯋꯤꯜꯠ ꯂꯩꯅꯥ ꯑꯁꯤ ꯍꯟꯊꯍꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯑꯩꯍꯥꯛ ꯊꯝꯖꯒꯦ ꯑꯗꯨꯒ ꯇꯤꯂꯣꯇꯃꯥꯒꯤ ꯑꯍꯨꯝꯁꯨꯕ ꯑꯔꯣꯏꯕ ꯋꯥꯍꯪꯗꯅ ꯌꯥꯝꯅ ꯐ꯭ꯔꯦꯁ ꯑꯣꯏꯔꯤꯕ ꯎ ꯃꯣꯔꯣꯛꯁꯤꯡꯁꯤ ꯀꯔꯝꯅ ꯀꯪꯍꯟꯒꯗꯒꯦ ꯃꯗꯨꯒꯤ ꯅꯤꯌꯣꯝ ꯈꯔ ꯅꯆꯟ ꯇꯤꯂꯣꯇꯃꯥꯒꯤ ꯃꯐꯝꯗ ꯇꯥꯛꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯊꯝꯕꯤꯔꯛꯂꯤ ꯎꯃꯣꯔꯣꯛ ꯀꯪꯍꯟꯕ ꯂꯤꯗꯨꯅ ꯊꯝꯕꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯅ ꯌꯥꯔꯤꯕ ꯃꯈꯩ ꯅꯨꯡꯁꯥ ꯃꯉꯥꯜ ꯗꯥꯏꯔꯦꯛ ꯌꯩꯗꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯍꯦꯛꯇ ꯌꯩꯗꯕ ꯀꯥ ꯑꯃ ꯑꯗꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯐꯖꯅ ꯆꯪꯕ ꯀꯥ ꯑꯃꯗ ꯊꯝꯕꯤꯒꯗꯕꯅꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅꯁꯨ ꯏꯪꯗꯕ ꯀꯥ ꯍꯦꯟꯅꯁꯨ ꯁꯥꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯕꯒꯤ ꯆꯥꯡꯅ 35 ꯗꯤꯒ꯭ꯔꯤ ꯁꯦꯟꯇꯤꯒ꯭ꯔꯦꯗ ꯑꯗꯨꯒ ꯃꯌꯥꯏ ꯑꯣꯏꯔꯞ ꯑꯣꯏꯅ ꯁꯥꯕ 25 ꯗꯤꯒ꯭ꯔꯤ ꯁꯦꯟꯇꯤꯒ꯭ꯔꯦꯗ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯀꯥꯗ ꯃꯣꯔꯣꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯤꯗꯨꯅ ꯊꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯅ ꯂꯤꯗꯨꯅ ꯊꯝꯒꯗꯧꯔꯤꯕ ꯄꯥꯇ꯭ꯔ ꯑꯗꯨ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯆꯪꯗꯕ ꯍꯥꯏꯕꯗꯤ ꯏꯌꯔ ꯇꯥꯏꯠ ꯀꯟꯇꯦꯅꯔ ꯑꯣꯏꯕꯅ ꯍꯦꯟꯅ ꯐꯩ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯗꯨꯃꯛ ꯂꯥꯏꯅ ꯐꯪꯂꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯔꯤꯕ ꯁꯣꯂꯔ ꯗ꯭ꯔꯥꯏꯌꯔꯗ ꯃꯣꯔꯣꯛꯁꯤꯡ ꯀꯪꯍꯟꯗꯨꯅ ꯂꯤꯗꯨꯅ ꯊꯝꯕꯅꯁꯨ ꯇꯤꯟ ꯀꯥꯡ ꯏꯟꯗꯅ
samu fona morok liduna tamangam gani mathangda lokachariba wahang asibu hangbiraklibana loitang khunau mamang leikaidagi chanambam ibohalni chanambam ibohalna tongan wa wahang ahumkhak mathang oina hangbirakli ahan ba wahang pathokchage hawai movie amasung hawai thampakta taba kokphai sujagi mahik asi tinara natragana lainara masi matau karamna ngakthokadagi haiduna ahan ba wahangda thambirakli hawai thambakpi hawai movie da taba kuling manbalaina si maroina lip spot blight atagana alternate lip spot hariba laina ahum asi makta ama oigani laina asi taba taragadi khoina pekhap teba thorang manungda ana pambesin lokthokuna khandoklaga hundokpi khiba thajagi matamda maruda hida topiba carbendazim natraga tragodrama ama tum chanaba ma khanbiraga ko aduga ka hena sathina tarapa taragadi ko tebu ko nazul hariba fungi saida si chimitar ama da ml ani gi changda haptuna kathopiba taragadi laina asi handan mangamgani ani shuba wahangdana umorok pambi gi mana asida mana konsilaga pambi asi chaujan thirakpa amasung mahi panba ngamdana sikhiba asiga masidagi karamna ngakthokadagi haiduna ani suba wahangda thambirakli umorok pambina mahi pala matungda kuru dasillaga nitijinda mapung phana panba ngamdana siba haibasi tongan ba maram mayama ma leibai khwaidigi satina taba laina singi manunda cucumber mosaic virus na thonba leaf curl disease asi maru oiba amane laina asina taba taragadi mana kuru dasinba mahi nitijinda panba ngamdaba amadi shoestring hariba pambi si khungu mari mana pisalakpa layong uba fangani maram maduna layong sing asit uba taragadi aikoina tholiba tin white fly na traga any sucking pasting asi laksin nabagi damakta aikoina umorok matai da chujak na chungo pambe sing thaba kana gani adugo systemic of insecticide ama kapthopiba habi dimethoate na chungma kapthopiba na su leina asibu hena sandok haliba tin sing asi hatokpa da chawna mateng pangi chanambam ibohalki ahum suba wahangna khamen barmasika pambi asi phajana hogalakpa numit kharani leiraba matungda pambi asi kangshilai aduga adum kangduna sikhre masina matau karamna karamba lainana sihanbano natragana laihau chanadabagira masisu mawong khangjaningi haiduna thambirakli khamen barmasika na nitijana palamlaga siba asi bacterial wilt natragana fungal wilt na oibi maramaduna laina sing asi khoina tahaloi haiba taragadi chanaba mongda soil drenching tobi hoba chanaba fungicide natraga bactericide kapthopi hobana hariba khamen barmasika taraba laina asi tahandaba chawna mateng pangani ngasigi aroibo oina lokhachariba wahang asibu hangbiraklibana wangoi wahengbam leikaidagi thoidingjam imobani wahang pathokchage hauziki matamda lawmi singna thariba chathok wangba phau makhal kaya mapalamdagi pusilakli asigumba phau makhal singasi lesang shitna thabadagi lamdam masigi leipak leihauda akaiba pibara pidabra haibadu mayek sengna khanghanbiu haiduna thambirakli manipur gi pandagi pusaliba phau makhal sing asi ayamana hybrid ngakta oina tawiko maramaduna hybrid sing thabasi longmi chidinaw sing na photo wang hadana pamna taraga su makhoi sing si lewak lehaw diaw ba tongan ba soil nutrient sing si yam tuna chupsin ba aduga lewak lehaw diaw ba mahik sing soil microbiota balance chawna kahan ba asing mathohali amoromda hariba mapang pusulaga variety sing si thabana tinkang tabagi sahin kalapagi pausu domak leitaba nate masina matam kharagi miyamna chathok wang magidamakta pamba taraga su tung koina yengma taragadi soil erosion adagidi microbial resistance plus pest resistance hariba problems sing asi thon maramna koina thabiba taraga su chanaba mongda nutrient management amadi mafam ama khakta da chanai hajuna variety ba khak atum hanjin thaba si tawidabana hena miyamda tung koina amang pira oi haina thamjagi yamna nungaijai yumsa kaisa nimit khudingi khunganggi thauramgi aroibada thamjaba khunjasing na hangbirakpa wahangsingi pakhum pibagi thauramda ngasi ekhoi studio da lengshin biduna wahangsingi pakhum bikhiba krishi vigyan kendra Thoubal da subject matter specialist plant protection ona leibiriba Longjam Borish Singh Khunganggi Thouramgi maikaidagi amukka hanna thagatpa phongdokcheri loinana Thouram masigi damakta thamsariba ekogi mobile number 9436685662 da WhatsApp amadi text message ki kuthangda postcard ki oiragana the station director Akashvani Imphal
Farm and Home Section 795001 amadi Khunganggi Thouramgi damakta thamjariba Gmail khunganggithouram@gmail.com da Khunjasingna laushungu tawbada amadi manamasing thabada thengnabiba khudong chadabasingi maramda Wahang Singh hangbiraktuna expert singna pibirakpa marik chumba Paokhum Singh taminasi loinana Wahang Singh hangbiraktuna aikhogi thauram asibu mapung phahanbiu haizeri